ngasi Bangladesh ki refer to wirame honorable member amana adu honorable member na Bangladesh ki pambibu tu namu hena ngakre house ki floor da karigino har kan Bangladesh ki lai basidi mob justice influenced by some western countries foreign countries asi haira bane asi panbirame honorable minister ki se khoi zero war oin natir tawjar roi mas statement ne na phani ai wahi amani khatang thamjage aduna sir asigumba foreign countries ki kalakpa mayam sigi marakta aduga ngasai ga ina panjakriba string of pearls sai basing sigi marakta akhoi se amag amag ya khai thin gaina na ba masi hekta putho e sir party amagi leader Salman Khusin hekta putho rei Mani Shankar ayan hekta putho rei Bangladesh ki issue da Bangladesh ki issue si mob justice si akhoi ki democratic system se hundo kanda mob system oni sa sada sera haina ai de dumaina ai hangjaning mane sa aduna house da khanaraba pot ama hanjin na khanaba khonaba adugi leader of the house na assure piraba assurance piraba adu phawada dum hanjin na khanaba maduda amukka hena hanjin na khanadaba yade hadana house agi mapan thokibase masi yamna laibak thibani sir zero hour gi khudong saba laujaraga sir ai newspaper sing da yawba Sunday gi edition na yawba tagi Monday gi edition da yawba mayam ama sida khoi opposition gi member singna house tagi walk out tawbasi maram khara dum pi maram sida hairsi khoi gi thokliba wathok asi waroisin porong na ba khana se haibada house na yadabadagi ni haiba ma ibiba sir sida ai zero hour gi khudong sam laujaraga statement khaditang ai thamjage tawjamane sir akhoi irang sigi matang da leader of the house na home supply biba ado demand da yamning thijana akhoi gi even committee mi top khandok pagi committee phau sembi dana aduga whatever koi ki pradhan mantri ji unabagi appointment lawbagi phawada same office ta ki tawraga lawgani haibana singba ai house da famna dum taja hoba ado aina dum khanjaba matam da sir akhoi ki bharat ki ayamba mafam sing se sum yengjaba matam da akhoi house da khanaraba pot ama hanjin na khanaba khonaba adugi leader of the house na assure piraba assurance piraba adu phawada dum hanjin na khanaba maduda amukka hena hanjin na khanadaba yade hadana house agi mapan thokibase masi yamna laibak thibani hadana ai ahan bada thamjage sir masi akhoi Manipur gi assembly house tagi da nate sir when in the parliament opposition gi kambuna honorable prime minister da aduga Bharatiya Janata Party na lusingba NDA sarkar da Manipur gi issue sida mayamama accusation piba but when pradhan mantri na mayamna piriba maral singdugi sengdokna nabagi matam lakwa matam didi not a single opposition member was inside the house aduda su walk out tawe aduna ekhoi dedi am surprise di oide but laibak na prajana karigino walk out tawriba se sarkar sina mi yamdre dana opposition gi se khallaga karimda tabidrabra haibagi lan house da satkradra na aina puthok sabani sir aduna boycott tawbasi assembly da dana tana parliament phau tawbani na yamna ngakningai di oide but habituate boycotting behavior gumba ama leiba oigane na ida dumaina thamjani sir aduga sir akoi India se sir hojiksi Amrit Kal Pradhan Mantri ji gi makhada Amrit Kal gi matam ni so many reformations akhoi poro ye akhoi si Bharat sida karigino harga 5 trillion gi target ta porok pane yumlo nariba amasung western countries singna India bu kalakta ba natte India bu kal e maduna ni sir string of pearls na China gi policy ma India si question na ba US ki policy tongan ba India se question na ba makhoi gi machim tum khalak ba science and technology da economy da magi power sing se
suppress tꯧꯕꯁꯤ ꯀꯗꯥꯏꯗ suppress tꯧꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯗꯅ ꯈꯟꯕ ꯃꯇꯝꯗ ꯍꯥꯏꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ we should stand unitedly ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ as a nationalist ꯑꯣꯏꯅ ꯑꯁꯤꯒꯤ ꯃꯇꯝꯅꯦ ꯁꯔ ꯑꯗꯨꯅ ꯁꯔ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯚꯥꯔꯠꯀꯤ ꯃꯥꯏꯀꯩꯗ ꯊꯝꯃꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯁꯤ ꯈꯟꯅꯕ ꯃꯊꯧ ꯇꯥꯏꯌꯦꯕ ngasi Bangladesh ki refer to wirame honorable member amana adu honorable member na Bangladesh ki pambibu tu namu hena ngakre house ki floor da karigin har kan Bangladesh ki lai basidi mob justice influenced by some western countries foreign countries asi haira bane asi panbirame honorable minister ki se khoi zero war oin tir tawjar roi mas statement ne na phani ai wahi amani khatang thamjage aduna sir asigumba foreign countries ki kalakpa mayam sigi marakta aduga ngasai ga ina panjakriba string of pearls sai basing sigi marakta akhoi se amag amag ya khai thin gaina na ba masi hekta putho e sir party amagi leader Salman Khusin hekta putho rei Mani Shankar ayan hekta putho rei Bangladesh ki issue da Bangladesh ki issue si mob justice si akhoi ki democratic system se hundo kanda mob system oni sa sada sera haina ai de dumaina ai hangjaning mane sa aduna aina house thamjaning sidi masi yamna khoi ninda tawjai masi gumbasi house da akhoi thambidana ba matungda aduga mathang dagidi any issue the house da nainana ba boycott tawidana ba ai house gi through da appeal tawjabne sir thank you sir